Ikaw lang labak kanagumba amana, laiji ising irik amagidamag, kaya da kaurang na kanglam gaba. Charam chadat naraba mahak na, chak chakom amakakidamag, kaya da wajaram gadaba. Angak pani miyoy bigi punsi, kanagumba amana, chana thaknaba mathel lukoy mayam, madugi mathakta mukshu lemhalli. Kanagumba amana, chak chakom amagi, ising kujok amagidamag, kaya wana lang thengnariba. Aduna marupsing, aikoigi chinjak puthokpiriba longmisingbu ikai khumnaba utsi, isagi pukhamda chak hensang lemhangumsi haijari. Wafam asiga loinana pongpham asida puduna lakchuri. Good Morning Manipur live phone-in program Manipuri Filmishai. Aikoigi thamjariba mobile number di 879-880-3293.